Good morning, ma'am puno ko gising taram nokseri. Da ay se ayuki na tum hogla paga lay makhong da sang da diak ta nungai te aba. Ada lay akang wasing je hekto pirimi iga prajita se tham tha da khara siri kangli tawrabana mu sa se katang phagalam nam khajana sakale. Ada ma'am mathang ina kai tawai to tum jemina se ma'am support tabiyo. Lay sing haibiruge kaino ni. Ini itu saya gulab tanya pak, gulab kini jamna apa si jamna gising, ini jamna apa, kan yang mau tinggal na tambahnya, ibadah ada si jamna ini kok ising nggak jamna raga, gulab dah hebi, gulab dah jamna apa si mahi si. Ini हम से जो है भी है इसे जो डेजर्ट को होती लाइक ये जाम ना देखो मैं ये बात को लाफिंग से इसमें मतलब डालना है इसे जान बताऊँ बाबा चिंता खाती है तो टीवी है तो अल्लाह को विषय मासीना जाम कुछ ना खजाना शोधी रहे ये खिड़की की इंसामान से ना होना खजाना वो तो अल्लाह को भी कुप्पा जा मखूम कुप्पा नहीं है ना मखूम कुप्पदुने मांगोंदा गेस्टिक ओइगदबा गेस कागदबने पोषक अमा याउरे अदुदुना मखूमदा कुप्सल्लगदि अदुगि पोत्तो चखिदे हाइबने मखूम कुप्कनु हाइ मांगहा ngौरबा मतुंगदा कोना कुप्पैबा सुजाइबा अहन हांबददि कुप्पर इशु मरमजे फजना दि खंगे हाना खंगिबने YouTube tadi taagi bane ba iya ba memang da taagi bane da aduna ina dam ku na ko khangel ho ta ba ku ko no si di khang ado kalam ba posak na kan ni mani ko ba adu du ga yudu o da pani hai da ku jam na mamuk ta na di isu hai da ngan de ku ko no makum ku ta ga kai gastric o da ba ma ngon da ka tong khak jaw ya adu do na di so hai ba makum da ku cham da ba ke mani je ta han ji ban ada di kona pathara khotara hangau ma tong di kuppa nama na hai na ta ke ni so ada jam phajana kupna masa ta na khang da na mayam da su masa ta na hai ba ngam dre do ne sum akhang da ta tok ta sin ana su ina khang da ni nda ki khang da ina hai he su ne ana su ta kana da khang ba oi da di video te jiang da di kadang kana ba to ti bang na di ngai je ko adu kai no ne mango ro do mango do mai tau bra ne tau de adu ga adu kai no because nang na ha da mango hai de kai gi mango na te mas na gi khong gup myam ni nyang kai to sai ba sina ngang sana potya khongu ko da lai re chai ba se manamo ama lai pisa lai amanamo ama lai pisa lai kadai no so lai mi tai so to sana so phana la so pa to sana la sama sana good girl ni ko good girl sana ro ko mayam jwar ha ba khang ho bra aina phi kan na su ri ngai da ne jwar ha de ne na laure Hoti nungsa se thieng aban nungsa se kallaban sum khara thieng na sura su kang ne phi se hangang gi phi na han bisal dagi leira ko do detol khatang ha pa ga loina ising na thado ga phobi ri mi detol khatang ha pa ga ne sarp ka hap te da thado pi ri han ba lei bani na hojik chen nungsa kan na sa ben phi khara sum thieng na sura su kang ne ai gi morok pal se jeng myam da simla mirs to ora aina amu khak leirakpa video da thangathi bane ba leirakpa gi adugo hunba maru da num pan da dun handak ta pan da lei to akai ba dun pal da se so ma leira ma pan sa re to morok se kana bon mil laina ka lei bana dum bon mil do happy raga morok jam pal le bane mana se kru kru law se aina ne hida khatang chai bi ge to ba ngam dan lai re khogi tenu ka ne chanam ga ne morok ka grinder da ta ga du gi mahi do kapsan bane jumda chana sum semja
ꯑꯗꯨꯗ ꯇꯧꯒꯦ ꯇꯧꯕ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯦ ꯄꯥꯟꯗꯤ ꯄꯥꯜꯂꯦ ꯑꯗꯨ ꯌꯦꯡꯉꯣ ꯄꯥꯜꯂꯦ ꯃꯅꯥ ꯀꯨꯆꯨ ꯀꯨꯆꯨ ꯀꯥꯁꯜꯂꯤꯁꯦ ꯀꯛꯆꯦꯡ ꯃꯔꯨꯝ ꯀꯣꯛꯁꯟꯕ ꯑꯗꯩꯗꯤ ꯇꯤꯟ ꯊꯥꯖꯟꯕ ꯑꯗꯨꯁꯦ ꯑꯁꯤꯁꯦ ꯀꯩꯅꯣꯒ ꯆꯅꯝꯒꯅꯦ ꯃꯣꯔꯣꯛꯀꯗꯣ ꯇꯛꯑꯒ ꯒ꯭ꯔꯦꯟꯗꯔꯗ ꯃꯍꯤꯗꯣ ꯀꯥꯞꯄꯒ ꯐꯩꯌꯦꯕ ꯑꯗꯣ ꯌꯨꯝꯗ ꯀꯥꯞꯄꯤꯒꯦ ꯇꯧꯔ ꯍꯨꯝꯇ ꯉꯝꯗ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯀꯣꯕꯤꯁꯤꯗꯤ ꯑꯣꯏꯁꯟꯕ ꯉꯝꯃꯔꯣꯏꯗ ꯃꯥꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯛꯀꯤ ꯄ꯭ꯂꯥꯟꯁꯦ ꯖꯦꯠꯁꯦ ꯅꯍꯥꯟ ꯔꯤꯄꯣꯔꯇꯤꯡ ꯇꯧꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯐꯒꯠꯂꯦ ꯌꯦꯡꯉꯨ ꯅꯍꯥꯟꯋꯥꯏ ꯐꯠ ꯐꯠꯇꯦꯅ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯏꯪꯊꯝꯊꯥꯗꯁꯨ ꯈꯔ ꯐꯕ ꯋꯥꯠꯄ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯩꯅ ꯔꯤꯄꯣꯔꯇꯤꯡ ꯇꯧꯊꯣꯛꯄꯗꯩ ꯈꯔꯗꯤ ꯐꯒꯠꯂꯦ ꯀꯣꯕꯤꯀꯥꯁꯦ ꯑꯣꯏꯒꯗ ꯃꯥꯟꯗ꯭ꯔꯦꯗ ꯆꯦꯜꯂꯤ ꯅꯥꯄꯨ ꯑꯃ ꯐꯖꯅ ꯁꯥꯠꯀꯠꯂꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯉꯧꯕꯁꯤꯁꯨ ꯁꯥꯠꯂꯤꯅ ꯅꯥꯄꯨ ꯑꯃ ꯍꯧꯖꯤꯛ ꯅꯍꯥꯟꯋꯥꯏꯗꯤ ꯁꯥꯠꯄ ꯋꯥꯠꯂꯤꯅ ꯅꯥꯄꯨꯁꯦ ꯍꯧꯖꯤꯛ ꯅꯥꯄꯨ ꯑꯃ ꯐꯖꯅ ꯁꯥꯠꯀꯠꯂꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯅꯥꯄꯨꯁꯤꯁꯨ ꯑꯉꯧꯕꯁꯤꯁꯨ ꯃꯈꯥꯗ ꯑꯉꯥꯡꯕꯁꯨ ꯁꯥꯠꯂꯤ ꯌꯦꯡꯉꯨ ꯇꯣꯞꯇ ꯅꯥꯄꯨ ꯃꯆꯨꯒꯤ ꯂꯩꯁꯤꯁꯨ ꯁꯥꯠꯀꯠꯂꯦ ꯏꯪꯊꯝꯊꯥ ꯌꯧꯔꯕꯅꯤꯅ ꯑꯩꯒꯤ ꯁꯦ ꯃꯣꯔ ꯄꯪꯈꯤꯁꯦ ꯃꯣꯔꯄꯪ ꯄ꯭ꯂꯥꯟꯁꯤꯁꯨ ꯐꯒꯠꯂꯦ ꯂꯛꯀꯤ ꯄ꯭ꯂꯥꯟꯗꯣ ꯁꯤꯁꯨ ꯈꯔ ꯐꯒꯠꯂꯦ ꯑꯩ ꯀꯣꯕꯤꯁꯦ ꯏꯆꯥꯎ ꯆꯥꯎꯔꯔꯣꯏꯗ ꯅꯣꯡ ꯆꯨꯔꯃꯤꯅ ꯇꯤꯟ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯅꯨꯃꯤꯠ ꯌꯣꯡꯒ ꯂꯥꯛꯑꯒꯅꯦ ꯂꯣꯏ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯦꯅ ꯊꯋꯥꯏ ꯋꯥꯕꯅ ꯌꯣꯡ ꯑꯃ ꯂꯥꯛꯏꯑꯕ ꯃꯗꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯩꯅ ꯋꯥꯅ ꯊꯥꯖꯔꯤꯁꯦ ꯂꯣꯏꯅ ꯁꯂꯥꯛ ꯁꯥꯕꯤꯗꯣꯏꯅꯤ ꯑꯩ ꯀꯨꯝꯊꯔꯒ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯍꯋꯥꯏꯁꯦ ꯀꯥꯝꯊꯣꯛꯄꯤꯔꯒꯦ ꯃꯨꯛꯅꯤ ꯑꯗꯣ ꯑꯩꯅ ꯈꯣꯡꯗꯨꯝꯅꯦꯕ ꯃꯇꯨꯝ ꯈꯛꯇꯪ ꯍꯥꯞꯆꯜꯂꯤꯁꯦ ꯑꯀꯟꯕ ꯃꯥꯏꯀꯩꯒꯤꯗꯣ ꯍꯌꯦꯡ ꯑꯉꯥꯡ ꯆꯥꯖꯅꯕꯦꯅ ꯑꯗꯣ ꯑꯩ ꯍꯋꯥꯏꯁꯦ ꯐꯨꯠꯀꯠꯂꯒꯦ ꯃꯈꯨꯝ ꯄꯥꯟꯁꯤꯜꯂꯒꯦ ꯍꯋꯥꯏ ꯍꯥꯎꯕꯁꯤ ꯁꯣꯛ ꯇꯧꯕ ꯐꯔꯒ ꯁꯣꯛ ꯈꯨꯇꯧꯕ ꯐꯔꯒ ꯍꯋꯥꯏ ꯍꯥꯎꯔꯦ ꯍꯋꯥꯏ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯇꯤꯜꯍꯧꯒ ꯆꯦꯅꯪꯒꯅ ꯇꯧꯔꯦ ꯌꯥꯝ ꯍꯋꯥꯏ ꯁꯣꯛ ꯇꯧꯔꯒꯦ ꯍꯋꯥꯏ ꯁꯣꯛ ꯈꯨꯇꯧ ꯐꯔꯗꯤ ꯏꯟꯖꯥꯡ ꯍꯥꯎꯔꯦ ꯊꯨꯝ ꯍꯥꯞꯄꯒꯦ ꯊꯨꯝ ꯍꯥꯞꯄꯒꯦ ꯐꯗꯤꯒꯣꯝꯁꯤꯁꯨ ꯁꯨꯝ ꯆꯥꯏꯁꯤꯟꯈ꯭ꯔꯒꯦ ꯁꯨꯝ ꯁꯧꯔꯒ ꯉꯥꯛ ꯁꯧꯍꯜꯂꯒ ꯃꯨꯊꯠꯂꯒ ꯈꯪꯗꯦꯗ ꯀꯦꯃꯦꯔꯥꯁꯤꯗ ꯃꯆꯨꯁꯨ ꯏꯐ ꯐꯖꯗꯦ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯍꯋꯥꯏꯁꯦ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯍꯤꯟꯖꯥꯡꯁꯦ ꯑꯁꯦꯡꯕꯗꯅ ꯐꯖꯩꯑꯅ ꯐꯤꯡꯈ꯭ꯔꯒꯁꯨꯀꯣ ꯍꯋꯥꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯃꯨꯊꯠꯂꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯃꯆꯨꯁꯦ ꯋꯥꯎ ꯉꯥ ꯃꯇꯨꯝꯁꯨ ꯁꯨꯝ ꯌꯥꯎꯏ ꯉꯥꯁꯦ ꯃꯀꯣꯛ ꯃꯔꯨꯒ ꯊꯣꯡꯕꯅꯦꯕ ꯂꯣꯏꯁꯤꯜꯂꯛꯇꯕ ꯃꯨꯊꯠꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯝꯇꯪ ꯑꯣꯠꯈꯥꯏꯈꯤꯒꯦ ꯑꯗꯩ ꯃꯨꯊꯠꯂꯒꯦ ꯈꯣꯡꯗ꯭ꯔꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯊꯣꯡꯕ ꯍꯩꯅꯩ ꯍꯥꯎꯏ ꯈꯪꯗꯦ ꯑꯩꯒꯤꯁꯤꯗꯤ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯍꯋꯥꯏ ꯑꯃ ꯊꯣꯡ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛ ꯑꯃ ꯏꯃꯥꯅ ꯏꯔꯣꯟꯕ ꯂꯣꯏꯈꯔꯦ ꯁꯤꯁꯨ ꯂꯣꯏꯔ ꯃꯨꯊꯠꯂꯅꯤ ꯆꯥꯛ ꯈꯥꯏꯗꯣꯛꯅꯕ ꯇꯧꯈꯤꯒꯦ ꯑꯍꯟꯁꯤꯡ ꯍꯥꯟꯅ ꯄꯤꯖꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯁꯨꯝ ꯆꯥꯏꯑꯕ ꯑꯍꯟꯁꯤꯡ ꯍꯥꯟꯅ ꯆꯥꯔꯒ ꯑꯗꯩ ꯑꯉꯥꯡꯒ ꯇꯨꯝꯍꯜꯂꯒ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯈꯔ ꯀꯣꯟꯅ ꯆꯥꯏ ꯌꯥꯝ ꯂꯣꯏꯔꯦ ꯊꯣꯡꯕ ꯃꯆꯨꯁꯦ ꯏꯋꯥꯎ ꯋꯥꯎꯋꯤ ꯐꯖꯗꯦ ꯑꯔꯣꯏꯕꯗꯗꯤ ꯐꯖꯕ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯐꯨꯠꯅꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯃꯣꯔꯣꯛ ꯂꯩꯔꯦ ꯇꯣꯉꯥꯟꯁꯦ ꯑꯩꯈꯣꯏꯗꯤ ꯂꯧꯔꯒ ꯍꯥꯞꯄꯤꯑꯕ ꯍꯤꯡꯅ ꯍꯥꯞꯇꯦ ꯍꯥꯏꯗꯤꯅꯦ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯆꯥꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯦ ꯑꯩ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪꯒ ꯍꯥꯞꯄꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯋꯥꯠꯀꯗ ꯃꯥꯜꯂꯦ ꯌꯣꯡꯆꯥꯛ ꯄꯥꯏꯔꯃꯤꯅ ꯈꯨꯠ ꯁꯥꯁꯦ ꯐꯖꯔꯦ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯃꯀꯨꯁꯦ ꯃꯦꯠꯊꯣꯛꯑꯒ ꯍꯥꯞꯄꯦꯕ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯤ ꯃꯣꯔꯣꯛ ꯁꯤꯡꯂꯥꯏ ꯍꯧꯔꯦ ꯍꯥꯏꯅ ꯃꯣꯔꯣꯛ ꯐꯪꯅꯕꯗꯣ ꯍꯥꯞꯄꯤ ꯊꯛꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯦꯠꯊꯣꯛꯑꯦ ꯑꯗꯨꯒꯗꯤ ꯇꯣꯉꯥ ꯑꯂꯧꯕꯁꯤꯒ ꯇꯣꯉꯥꯁꯦ ꯈꯤꯇꯪ ꯗꯤꯛꯀꯗ ꯃꯥꯜꯂꯦ ꯇꯣꯉꯥꯁꯦ ꯂꯧꯊꯣꯛꯑꯒ ꯍꯥꯞꯄꯤꯅꯤ ꯍꯤꯡꯅ ꯍꯥꯞꯇꯦꯕꯀꯣ ꯈꯥꯏꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯒ ꯂꯩꯔꯦ ꯌꯣꯡꯆꯥꯛ
ꯀ ꯑꯥꯂꯨꯒ ꯏꯔꯣꯟꯕ ꯈꯣꯡꯗꯨꯝꯒ ꯉꯥ ꯃꯀꯨꯞꯀ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯆꯝꯐꯨꯠ ꯂꯩꯔꯦ ꯑꯇꯩꯗꯤ ꯉꯥ ꯑꯖꯥꯏꯕꯁꯦ ꯌꯥꯝ ꯇꯥꯡꯖꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯣꯡꯖꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯩꯒꯤ ꯍꯩꯁꯦ ꯃꯄꯥꯟ ꯌꯥꯝ ꯁꯥꯔꯛꯑꯦ ꯑꯩꯅ ꯃꯄꯥꯟ ꯁꯥꯗꯦ ꯍꯥꯏꯅ ꯈꯟꯕꯗꯣ ꯃꯄꯥꯟ ꯃꯌꯥꯝ ꯑꯃ ꯄꯣꯝꯃꯦ ꯑꯗꯣ ꯃꯥꯗꯤ ꯏꯪꯊꯝꯊꯥꯗ ꯄꯥꯟꯗꯕ ꯖꯥꯠꯅꯤ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯃꯄꯥꯟ ꯁꯥꯗꯦ ꯈꯜꯂꯦꯕ ꯃꯇꯣꯟ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦꯁꯨ ꯈꯪꯗꯦ ꯃꯌꯥꯝ ꯁꯤꯒꯤ ꯍꯩꯁꯦ ꯈꯔ ꯆꯥꯎꯕ ꯑꯃ ꯇꯝꯃꯛꯄꯁꯨ ꯌꯥꯎꯔꯦ ꯃꯦꯊꯤ ꯐꯧꯗꯣꯛꯄ ꯉꯁꯥꯏ ꯃꯦꯊꯤꯁꯦ ꯑꯩꯈꯣꯏꯗꯤ ꯃꯦꯊꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯉꯥ ꯊꯣꯡꯕꯗ ꯃꯦꯊꯤꯅ ꯊꯥꯎ ꯉꯧꯔꯦꯕ ꯑꯗꯣ ꯃꯦꯊꯤꯁꯦ ꯉꯁꯥꯏ ꯆꯥꯝꯃ ꯊꯦꯡꯖꯜꯂꯦ ꯃꯌꯥꯝ ꯃꯁꯥ ꯅꯣꯏꯕ ꯃꯤ ꯃꯦꯊꯤ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯊꯛꯎ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯡ ꯀꯪꯅꯤꯡꯉꯗꯤ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯟꯅ ꯏꯁꯥꯁꯦ ꯌꯥꯝ ꯅꯣꯏꯔꯝꯃꯦꯕ ꯑꯗꯣ ꯑꯩꯁꯦ ꯐꯨꯠꯂꯒꯕꯨ ꯊꯛꯏꯅꯤ ꯅꯨꯡꯗꯥꯡꯗ ꯆꯥꯃꯁ ꯑꯃ ꯇꯤꯡꯁꯤꯜꯂꯝꯃꯦꯅ ꯑꯗꯨꯗꯩꯗꯤ ꯑꯌꯨꯛꯇ ꯇꯨꯝ ꯍꯧꯒꯠꯂꯒꯅ ꯀꯞ ꯐꯨꯠꯇꯣꯛꯑꯒ ꯊꯛꯏꯑꯕ ꯑꯗꯨꯒꯩ ꯀꯪꯁꯟꯈꯤꯕ ꯖꯥꯡꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯀꯪ ꯂꯩꯔꯦ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯃꯨꯛ ꯅꯣꯏꯅꯤꯡꯉꯦ ꯈꯤꯇꯪ ꯌꯥꯡ ꯀꯪꯃꯟꯅ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯐꯤꯗꯨ ꯕ꯭ꯂꯥꯎꯁꯀ ꯂꯤꯠꯂꯒꯗꯤ ꯌꯥꯡ ꯀꯪꯕꯁꯦ ꯌꯥꯝꯅ ꯊꯤ ꯍꯥꯏꯕ ꯎꯕꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯟꯗꯥꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯆꯥ ꯂꯣꯜꯂꯤ ꯆꯉꯥꯡ ꯂꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯍꯟꯁꯤꯡꯗꯤ ꯁꯪꯒꯣꯝ ꯆꯥ ꯊꯛꯇꯦꯕ ꯃꯣꯏꯒꯤ ꯆꯉꯥꯡ ꯄꯤꯈ꯭ꯔꯦ ꯑꯩꯗꯤ ꯁꯪꯒꯣꯝ ꯆꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯐꯠꯇꯦꯀꯣ ꯁꯪꯒꯣꯝ ꯆꯥ ꯊꯛꯄꯁꯦ ꯑꯗꯣ ꯆꯉꯥꯡꯗꯣ ꯊꯛꯅꯤꯡꯗꯦ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨꯁ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ